ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛꯀ ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ ꯑꯇꯥꯎꯕ ꯑꯁꯤꯒ ꯀꯥꯔꯣꯟ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯁꯦ ꯌꯦꯔꯨꯝ ꯂꯩꯖꯔꯦ ꯌꯦꯔꯨꯝ ꯃꯄꯨꯝ ꯑꯅꯤ ꯇꯥꯎꯏꯁꯦ ꯑꯁꯤꯒ ꯎꯁꯣꯏ ꯏꯔꯣꯝꯕ ꯀꯥꯔꯣꯟ ꯑꯉꯥꯟꯕ ꯁꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯑꯃꯨꯛ ꯆꯥꯛ ꯆꯥꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯩ ꯅꯨꯡꯗꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯅꯝꯃꯦ ꯑꯩ ꯅꯨꯡꯊꯤꯟ ꯅꯝꯕ ꯁꯪꯖꯗ꯭ꯔꯕꯅꯤꯅ ꯁꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒ ꯀꯥꯔꯣꯟꯁꯦ ꯁꯨꯃꯥꯏꯅ ꯉꯧꯔꯦ ꯀꯥꯔꯣꯟ ꯈꯥꯗꯕꯤꯅꯤ ꯑꯗꯒꯤ ꯑꯁꯤꯒ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯂꯩꯔꯦ ꯌꯦꯔꯨꯝꯁꯦ ꯑꯅꯤ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯁꯤꯒ ꯑꯩ ꯌꯨꯝꯗꯩ ꯈꯥꯃꯦꯟ ꯍꯦꯛꯄ ꯈꯥꯃꯦꯟ ꯇꯥꯎꯔ ꯊꯝꯖꯔꯦ ꯑꯁꯤꯒ ꯁꯤ ꯀꯥꯔꯣꯟ ꯑꯈꯥꯕ ꯑꯃ ꯉꯥꯟꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒ ꯎꯁꯣꯏ ꯏꯔꯣꯝꯕ ꯂꯩꯖꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯧꯒ꯭ꯔꯤꯁꯤꯅ ꯍꯣꯔꯦꯟ ꯊꯛꯑꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒ ꯀꯥꯔꯣꯟ ꯃꯇꯨꯝ ꯉꯧꯖꯔꯦ ꯑꯗꯒꯤ ꯁꯤꯒ ꯌꯦꯔꯨꯝ ꯇꯥꯎꯔ ꯊꯝꯖꯔꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯎꯁꯣꯏ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯎꯁꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯀꯪꯅ ꯃꯦꯠꯂꯦ ꯎꯁꯣꯏ ꯏꯔꯣꯝꯕ ꯍꯥꯟꯅ ꯆꯥꯖꯔꯒꯦ ꯁꯤꯒ ꯑꯩꯒꯤ ꯏꯁꯤꯡ ꯂꯩꯖꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯆꯔꯦ ꯎꯁꯣꯏ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯝ ꯍꯥꯎꯖꯩ ꯑꯗꯨꯅ ꯎꯁꯣꯏ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯍꯥꯎꯔꯦ ꯀꯥꯔꯣꯟ ꯈꯥꯗꯕꯅꯤ ꯁꯤ ꯑꯩ ꯎꯁꯣꯏꯁꯦ ꯀꯁꯥꯔꯤ ꯍꯋꯥꯏꯒ ꯏꯔꯣꯜꯂꯤꯅꯤ ꯍꯥꯎꯔꯦ ꯃꯣꯇꯣꯔꯒ ꯏꯔꯣꯜꯂꯁꯨ ꯌꯥꯏ ꯑꯩ ꯀꯁꯥꯔꯤꯒ ꯏꯔꯣꯜꯂꯦ ꯌꯦꯔꯨꯝ ꯆꯥꯒꯦ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯂꯥꯏꯠꯁꯦ ꯈꯔ ꯃꯝꯃꯤ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯅꯝꯃꯦ ꯃꯝꯃꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯁꯪꯕ ꯃꯇꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯅꯝꯕ ꯃꯇꯝ ꯁꯪꯗꯕ ꯍꯥꯎꯋꯦ ꯎꯁꯣꯏ ꯏꯔꯣꯝꯕꯅꯦ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠꯅꯦ ꯑꯗꯨꯗꯩꯗꯤ ꯀꯥꯔꯣꯟ ꯈꯥꯗꯕꯤꯅꯦ ꯍꯥꯎꯔꯦ ꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯗꯤ ꯇꯣꯠꯂꯔꯣꯏ
ꯊꯛꯆꯔꯒꯦ. ꯍꯥꯎꯋꯦ. ꯈꯥꯃꯦꯟ ꯑꯇꯥꯎꯕ. ꯈꯥꯃꯦꯟ ꯑꯇꯥꯎꯕꯁꯦ ꯍꯥꯎꯋꯦ. ꯊꯨꯝ ꯈꯔ ꯆꯝꯃꯦ. ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯑꯃꯨꯛ ꯇꯣꯠꯂ ꯆꯥꯒꯦ. ꯍꯥꯎꯋꯦ ꯃꯌꯥꯝ. ꯌꯦꯔꯨꯝ ꯆꯥ ꯉꯝꯗ꯭ꯔꯦ. ꯑꯃ ꯆꯥꯔꯦ. ꯂꯣꯏꯁꯨ ꯂꯣꯏꯔꯦ. Không. Caron. Khai. Con nó khó bị sang không rồi. Một viên mà lớn á. Viên sang rồi đó. Dường cho sang không rồi đó. Sao đây? Hào lắm. Voilà, ça va. Chạm thử ra. Ngon. Camera hình năm bảy té. Chạm không lòi đó. Gì? Có chạm chưa được kìa. Thì mua cái bơ. Mà thấy nó chạm ra là cái em. Mà sư đi lột chân ra đây mày em.
ꯊꯦꯡꯛ ꯌꯨ